Jiribam da curfew Thamkhre, JSC Sekmai, warep kaya Laukhre. Jiribam gi Rani Vengdagi Meetei Khul Tamna Nongmei Kapsillakhre. Pawasi ngasinung til phong kiba pandam pawse dagi laukat savane. Jiribam gi gular thol dagi soibam sarat sahi angkai gani pan suraba miyoy ama. Ngarang Kukisingna basingna faduna pukhraba matung. Nung til pung mga rom tabada. Tamthina halaga hundok lambagi thokdok thokraba matung. District asida makata na pamdaba hingsagi thokdok sing thoktanaba. District magistrate na matam kaktana. Curfew thamkhibaga loinana security gi akan mangak sen bagi thavak laukat khre haire. Curfew laina Kuki na khundava Rani benglom dagi. Ngasi numidang pung taruklom tarakbada nongmei raunama Meetei Khul Tamna kapthorokhre haire. Amaromda ngarang mihathina hatok pikraba soibam sarat misiga mari lainana. Ngasi ayuk Jiribam khunau community hall da Puzzle Club amade Kangleisa Club anina sinduna. Jiribam da Leiba civil society organization amade club singi mihut sing yauna. JSC4 brutal killing of soibam sarat sing kauba. JSC ama semduna tongan buwarep kaya laukhre. Pawasina hai curfew thamkhibana maram oidaga. Jiribam gi ima kaithel dukan sing thong hang na khidre amade. Lambi da makhal amatagi gari se na khide. Mafam kaya da security na ngak sen bagi akan bathavak laukhat le. Soibam sarat sing fakhraba matung tamthina halaga hundok lamba thokdok ngarang thokibane. Thokdok adu da khoisaunraba miyamna Jiribam police station da thomjinduna. Athuba matamda mihat asigi langla langjel thidoknaba demand tawbaga loinana Lok Sabha mikhalga mari lainana. DC na thokpo order gi matungin loksin khiba license gun sing athuba matamda pithorkadabani haina irang hauke. Assam Rifles yauna ahianba security laktuna. Irang adu laksin khibane. Police station da thamkhiba license gun singsu police na Pithokpa hokhre haire. Amarom da Kuki NP Jiribam Tamenglong en None district na thadorokpa cherol amada soibam sarat kumar bu ngarang masak khangdaba miyoy sing na faduna pukhraga tamthina halamba thokdok adubu akan mamong da yaningdaba phongdorok le. Amade mihatpa sing athuba matamda mari lainaba authority sing na fagadabani haire. Amarom da laibak thiba thokdok asigi matung tarakbada fimu set pa sakangdaba sing na Bengnom dibong khunau dagi El Thiang Mong sahi ni fu apokpa laikhidraba laikam ngarang numidang pung taruka minute kuntra rom tabada mayum dagi fakhibadagi ngasi fauba thiba khangdana leiri haina phongdorokpa ga loinana mari lainaba authority sing na mahakpu athuba matamda puthokpiduna makhatana district asida pamdaba thokdok sing thoktana bohona biu haire loinana district asigi Kuki jo amasung Meetei community gi CSO singna irang thoktanaba amade community ani gi marakta makhatana santi oina nungsi chanana leiminana bohona minase masida Kuki NP Jiribam Tamenglong en none na angamba thakto honagani haire sairak asida ngasi numidang pung taruklom tarakbada Jiribam gi Rani Vengdagi nongmei raunama Meetei Khul Tamna kapthorokhre haire thawong adubu yaningdaba phongdokladuna Jiribam gi miyamna hauraktuna khul adubu ngagliba Assam Rifles ta asawbu utuna irang haurure tungda Manipur police ki team laktuna irang adu nemthakre haire nakal amaromda sarat misiga mari lainana semkhiba JSC na mihat asida senaba sing athuba da faduna sairak pinaba taksilakpaga loinana mihat pa puthoktriba phauba asiba haksang laudaba Jiribam district ki seboidaba mafam singda matik sana security thamba Jiri Imphal lambi da Meetei sing free movement oihanba Laikhidrabagi imungda lainga ki thavak piba amasung compensation oina lupa lakh tara piba haina warep laubaga loinana warep sing lainga ki thavak piba amasung compensation oina lupa lakh tara piba haina warep laubaga loinana warep sing chief minister yauna mari lainaba local MLA amade authority sing da memorandum pisin bahaina su yana kheng Jiribam gi periphery area da leiba Meetei sing Jiribam district headquarter da Chenkhatnakhre Pawasi ngasinung til fongkiba kanglay paki mayra pawse dagi laukat savane ngarang numidang Jiribam district ke marfuga taret suba CRPF ki kem ki manakta leiba khasiya punji da leiba masagi ingkhol da satkiba Jiribam sorok atingbi dagi soibam sarat kumar sing sahi hompuga mangabo Kuki oigani haina singnaba miyoy singna faraba matungda thangna yanduna halaga hundok lamba thokdok adugi matungdagi Jiribam da miyamgi achauba ihau haurakhre Jiribam district magistrate na thokpa order amagi matungin na pamdaba hingsagi thokdok sing thoktanaba Jiribam district pumba curfew thamjankhre haire amarom da irang asi chauthorokpa yabagi phibam leibadagi Jiribam gi matai thangba periphery area da leiba Meetei sing masa masagi mayum thadokna duna
Hauzik Jiribam District Headquarter da Chenkhatnakhre haire Khudaki oina Jiribam ima market da relief camp hangdoktuna sangjafam pikhre loinana safagadaba mafamda relief camp khara amasu hangdoknaba Jiribam District Magistrate na thabak lokhatpa hokre Jiribam da leiba marfuga taret suba CRPF ki kangbuna ngasi Jiribam gi lamtai khunok da leiba ahal amadi nupi angang pumnamak makoi gi gari da Jiribam District Headquarter Tamna Pukhalakhre Curfew na maram oiduna ngasi irai numit asi Jiribam kaithel famba numit oikhe adubu Curfew na maram oiduna kaithel kana khidre miyam sathok sasin tawna khidre security ki kangbuna pamdaba thodok thoktana ba ngak sen bagi akan bathavak lokhatkre haire amarom da ngasi ayuk pung 10 rom tarakpa matamda Jiribam District ki manungsan na Leisavi thonda farmhouse ama Kukisingna ba miyoisingna bom sizinaduna thugai khre loinana Leisavi thon asimakta da leiba Meetei gi dukan amasu Kukisingna basingna mai tharam le haire Kuki Militantsingna Sekmai Nongthonbanda bom Amadi Nongmei Kapsillaktuna Landasillakhre pawasi ngasi nungthil phongki bakang leipa ki maira pause dagi lokhatjavane ngasi ayuk pung 10:30 nifuga mangarom taba matamda Imphal West ki Sekmai Police Station gi manungsan ba Sekmai Nongthonban turel khongnungda Kuki Militantsingna bom amade Nongmei Kapsinduna Landasillakhre maduda turel khongnungda nunglengwai pekpagi thavak tawramba gari sing amade miyoising Chenkhatnakhre haire Kuki Militantsing aduna Failen Kuki Khul amade Luwa Sagol Kuki Khul dagi ayuk pung 10:30 nifuga mangarom taba matamda bom mani turel khongnungda Kapsillakhre loinana Nongmei round kaya amasu leptana kaptharakhe Thogdok aduna maram oiraga Sekmai turel da nunglengwai pekpagi thavak suramba sinmi sing Chenkhatnakhre Thogdok adu thokle haibagi pau fangbadagi Manipur Rifles amade BDF ki combined team amana turel khongnungda sangsillaktuna ngak senbagi thavak sathakhe cherak aduda ngasi nungthil pung 1:30 rom taba matamda Kuki Militantsing aduna bom amaga muk kaptharakhe loinana Nongmei round kaya amasu Kapsillakhi haire Thogdok asi thokle haibagi pau phangbadagi khul ngakleba khunjasing amade Sekmai Police ki kangbusu thogdok thokpham da sangsinduna yengsenkhe khul ngakpa khunja volunteer singi maikeidagi de handuna Nongmei kapkhiba leite makhatana khul ngakleba khunja volunteer singna mafam adu ngak senbagi thavak sathare Kukisingna Thamliba demand Hektamak Pithokpa Yaba Oide CM pawasi ngasi nungthil phongkhiba kanglei paki maira pause dagi lokhatjavane Manipur ki Chief Minister Nongthonbanda Biren amade BJP Manipur Pradesh ki President A Sarda ngasi Delhi da pangthokadaba NDA Parliamentary Party ki mifamda saruk yaruna bagidamak Delhi da thungkhre Lok Sabha Mikhal ge fal lauthokraba matungda Chief Minister N Biren tha asigi mangada Delhi da saluraba matung ngarang amuk hathu Imphal thadoraklaga ngasi amuk party ki state president ga loinana Delhi da sangkhibane Chief Minister ki Delhi khongsat asiga mari leinana local TV channel amada phongdokhibada Lok Sabha Mikhal da BJP na seat animak tamai thiba nangba sida mahak hainingdre haiduna center gi lusingba singda phongdoklubada Manipur gi di subna gi seat ani khaktamak mai thibane UP Haryana amade Maharashtra da BJP na dukimate chauna mai thiba nanglibani haina pungning thogalakhe mahaki khongsat asida miyamna Manipur gi Chief Minister sinbagi wafam ama phongdoknaragliba si yumpham yaudavane hauzik oiriba phibam asida Manipur gi Chief Minister sinbagi wafam center gi lusingba singi wakhalda leite hena dum thauna hapi duna lamdam asida oiriba tangdu leitadaba phibam asi loisinaba wafam sing khananaba mot phongdoknare Manipur gi isugi matangda hangba wahang amada Chief Minister na hai Manipur da thokli bairang asi laingang na mitop khandokna bahona rubadagi ne lamdam asidagi mitop khandok paibasi laiminari banaga Meetei pangal amade mamangai dagi laiminaraglaba Kuki furup singi oinasu yaifagadauriba ne masida Kuki immigrant singna Meetei misam singda onsinduna landarakpa asi yamna laibak thiba ne irang asi loisinde haiduna miyamna warokna re adubu makhoina haibade Kukisingna Thamliba agenda sing asi yare haina Hektamak Pithokpa Yaba wafam amata yaude maram aduna irang asigi waroisin ama lakpa ngamdavani haina su Chief Minister na makhatana phongdokhe